January tarik ahum dagi mga fauba naya nong maikong awang lekay na sinduna tonga-tongan ba tim kaya na sarugyato pangtok liba humbutan nitorak suba senior women Manipur State Kabadi Championship Competition English nganiga kuntaruki ngasi loisinkhre ngasi sana kiba final match sa beto lafupat terana point kunipa naya nong maikong na point tarataret fangduna beto na point mapan henduna champion oigi loisinbagi tharomgi athoiba mithunglen oina thangge SC Honorable MLA Sri Dongbram Robindro Singh na Chief Guest Chongtham Lukhoi Maitai President Russian Haisnam Social Worker Amadi Ahibam Roman Maitai Director SCERT Manipur na Guest of Honor Special Guest oina Salam Somendro Singh Ayakpam Jiten Singh Thongrausam Modelan Maitai Labuk Tongbam Bimol Sharma Amadi Haubizam Nava Singh na Sarukyaki Chief Guest ki warol piraduna Tongbam Robindro na hai Kabadi haiba masana asi matam kuina uba fangludraba matung asi nayag nomakhong amadi Manipur State Kabadi na pangthok piduna masana asibu yokat babu national thakta player kaya puthok piduna Manipur gi mingchat purakpo odesano haina phongdoki mahangna makhatana hai horakliba icha inauna Harol Singh asi masamau fana thamsi haiba tarabadi sana baromda changchin biduna makhoibu afaba labida lamjing biduna afaba khunai ohensi haina phongdoki Aligi Basic District Kabadi Association officers in Hona Bitana, Kabadi Hibasi Had Mamang Sido National Player Putokana, Lagbasi International Hard Powder, Utopon Basi, Oibu Hibasima Hajani, Howie Bajasi, Sing Apavola Milasalansi, Masa Maru from the Pana Tinjan Kajang Tamji, Hybrid Arabari, we need a big crowd.